ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟ ꯂꯣꯝꯂꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯂꯣꯛꯂꯧ ꯂꯩꯃ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒꯨꯝꯅ ꯆꯥꯗ ꯊꯛꯇꯕꯒꯤ ꯃꯁꯥ ꯀꯪꯁꯤꯜꯂꯕ ꯁꯥꯕꯤ ꯑꯃꯈꯛ ꯍꯥꯏꯒꯠꯂꯥꯡꯗ ꯊꯨꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯉꯁꯤ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯥꯕꯤ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯂꯥꯡ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯪꯂꯨꯕꯗ ꯁꯥꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯦ ꯅꯨꯄꯥ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯏꯒꯠꯂꯥꯡ ꯑꯁꯤꯗꯒꯤ ꯈꯛ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯂꯥꯡ ꯑꯁꯤꯗ ꯀꯪꯁꯤ ꯁꯤꯕ ꯑꯗꯨꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯂꯛꯄ ꯑꯁꯤꯗ ꯁꯥꯕꯤ ꯑꯗꯨ ꯑꯆꯝꯕ ꯁꯥꯕꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯊꯦꯝꯅ ꯈꯜꯂꯝꯃꯤ꯫ ꯁꯥꯕꯤ ꯑꯗꯨꯅ ꯁꯤꯅꯤꯡꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯈꯪꯅꯤꯡꯅ ꯅꯤꯡꯊꯦꯝꯅ ꯍꯪꯂꯛꯏ꯫ "ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯅꯥꯅꯤꯡꯗꯕ ꯁꯤꯅꯤꯡꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯁꯤꯅꯤꯡꯂꯤꯕ?" ꯂꯣꯛꯂꯧ ꯂꯩꯃꯅꯁꯨ ꯋꯥꯍꯪ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯍꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯍꯪꯗꯨ ꯇꯥꯔꯒ ꯁꯥꯕꯤꯗꯨꯅ ꯅꯤꯡꯁꯥꯁꯣꯔ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯛꯏ꯫ "ꯇꯥꯎ ꯅꯨꯄꯥ, ꯑꯩꯁꯦ ꯏꯆꯝ ꯆꯝꯕ ꯁꯥꯕꯤ ꯅꯠꯇꯦ, ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯃꯣꯝꯂꯣꯏꯅꯤ꯫ ꯑꯩꯒꯤ ꯏꯃꯤꯡꯅ ꯂꯩꯕꯥꯛ ꯂꯩꯃ ꯀꯧꯏ꯫ ꯅꯣꯡꯃ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯖꯒꯦ ꯈꯟꯖꯕ ꯃꯍꯥꯛꯀ ꯁꯥꯕꯤ ꯑꯣꯟꯗꯨꯅ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯂꯩꯀꯨꯠ ꯂꯩꯔꯥꯏ ꯂꯩꯈꯨꯟ ꯏꯈꯨꯟꯗ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯗꯨꯅ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯅ ꯀꯦꯀꯨ ꯂꯣꯠꯂꯤꯉꯩ ꯏꯁꯥꯕꯤꯗꯣ ꯈꯣꯟꯖꯦꯜ ꯀꯥꯏꯔꯕ ꯐꯤꯕꯝꯗ 'ꯏꯁꯥꯅꯧ, ꯅꯪ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤꯅꯨ, ꯑꯩ ꯁꯥꯗꯥꯟꯕꯒꯤ ꯂꯥꯡꯗ ꯊꯨꯔꯦ' ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯂꯩꯈꯨꯟ ꯑꯍꯣꯕꯗꯒꯤ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯌꯦꯡꯍꯩꯗꯕ ꯊꯧꯗꯣꯛꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯂꯨꯆꯤꯡꯗꯨꯅ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯡꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯥꯂꯦꯝꯊꯛ ꯑꯁꯤꯗ ꯍꯥꯏꯗꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯒ ꯄꯨꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯑꯩꯁꯨ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯈꯟꯗꯨꯅ ꯑꯇꯣꯞꯄ ꯂꯩꯈꯨꯟ ꯑꯃꯗꯒꯤ ꯊꯣꯔꯛꯄꯗ ꯃꯐꯝ ꯑꯁꯤꯗꯁꯨ ꯍꯥꯏꯒꯠꯂꯥꯡ ꯊꯥꯛꯂꯝꯗꯨꯅ ꯊꯨꯔꯝꯂꯤꯕꯁꯤꯅꯤ꯫ ꯑꯩꯅ ꯅꯤꯡꯂꯤꯕꯗꯤ ꯂꯥꯡꯁꯤꯗ ꯊꯨꯗꯨꯅ ꯀꯪꯁꯤ ꯁꯤꯔꯒ ꯏꯁꯥꯕꯤꯒꯤ ꯃꯇꯨꯡ ꯏꯟꯈꯤꯕꯗꯨꯅꯤ꯫ ꯊꯥꯛꯂꯝꯂꯤꯕ ꯂꯥꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯒꯅꯤ." ꯂꯩꯕꯥꯛ ꯂꯩꯃꯒꯤ ꯊꯧꯗꯣꯛꯇꯨꯒ ꯆꯞ マꯅꯕ ꯂꯣꯛꯂꯧ ꯂꯩꯃꯒꯤ ꯃꯁꯥꯕꯤ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯂꯤꯗꯨꯅ ꯇꯥꯍꯜꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯁꯤ ꯍꯥꯏꯅꯗꯨꯅ ꯊꯦꯝꯕ ꯃꯇꯝꯗ ꯁꯥꯕꯤ ꯑꯗꯨꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯦꯝꯅ ꯂꯥꯡꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯩꯕꯥꯛ ꯂꯩꯃꯁꯨ ꯂꯣꯛꯂꯧ ꯂꯩꯃꯒꯨꯝꯅ ꯈꯣꯌꯨꯝ ꯂꯥꯏꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯡꯏ꯫ ꯑꯗꯨꯅ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯃꯍꯥꯛ ꯅꯤꯡꯊꯦꯝꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯊꯤꯔꯛꯄꯒꯤ ꯋꯥꯔꯤꯗꯨ ꯈꯪꯍꯟꯕꯗ ꯂꯩꯕꯥꯛ ꯂꯩꯃꯁꯨ ꯂꯣꯛꯂꯧ ꯂꯩꯃꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯇꯥꯎꯊꯈꯤꯕ ꯎꯍꯧꯏ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯍꯨꯝ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯍꯪꯒꯠꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯌꯨꯝꯗꯧꯅ ꯃꯁꯥ ꯃꯔꯦꯡ ꯐꯖꯅ ꯈꯟꯊꯔꯕ ꯂꯥꯏꯑꯣꯏꯔꯕ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯁꯤꯗꯤ ꯄꯣꯊꯥꯔꯁꯤ, ꯇꯨꯝꯅ ꯍꯤꯞꯅꯔꯁꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯦꯝꯗꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯍꯦꯛ ꯍꯤꯞꯊꯈꯤꯕꯒ ꯏꯁꯤꯁꯤꯅ ꯄꯨꯝꯕ ꯃꯈꯩ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯆꯥꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯍꯧꯒꯠꯂꯗꯨꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯅꯤꯃꯛ ꯀꯧꯊꯔꯁꯤ, ꯑꯗꯨꯒ ꯃꯃꯥꯛ ꯅꯨꯄꯥꯒꯤ ꯇꯥꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯕꯨ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ
ꯍꯥꯏꯖꯔꯁꯤ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕꯁꯨ ꯍꯥꯏꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯄꯥ ꯀꯧꯊꯔꯦ꯫ ꯃꯆꯥ ꯑꯅꯤꯅ ꯀꯧꯕ ꯑꯗꯨꯗ ꯄꯟꯊꯕ ꯇꯧꯗꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯨ ꯃꯆꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯆꯥ ꯑꯅꯤꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯇꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯐꯔꯦ, ꯏꯆꯥꯁꯤꯡꯒꯤ ꯂꯥꯏꯕꯛꯇ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯑꯣꯡꯉꯨ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯕꯅꯤ꯫ ꯏꯆꯥꯁꯤꯡꯒꯤ ꯀꯔꯤ ꯋꯥꯒꯅꯤ? ꯏꯄꯥ ꯂꯩꯔꯤ, ꯏꯆꯥꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ꯫ ꯑꯋꯥꯕ ꯍꯦꯛ ꯇꯥꯔꯛꯄꯗ ꯏꯄꯥꯁꯤꯡꯕꯨ ꯍꯦꯛꯇ ꯀꯧꯔꯛꯀꯗꯕꯅꯤ꯫ ꯅꯆꯤꯟ ꯅꯅꯥꯎꯅꯦ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯅꯅꯦꯝ ꯅꯀꯨ ꯑꯃꯗꯤ ꯅꯋꯥ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯃꯇꯣꯝ ꯂꯣꯝꯅ ꯇꯧꯕ ꯑꯣꯏꯌꯨꯀꯣ, ꯑꯁꯤ ꯍꯥꯏꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯣꯛꯂꯧ ꯂꯩꯃꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯃꯥꯛ ꯅꯨꯄꯥ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯅꯦ ꯆꯥꯅ ꯊꯛꯅꯅꯕ ꯍꯥꯎꯔ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯑꯃꯗꯤ ꯁꯦꯠꯅ ꯏꯅꯅꯕ ꯏꯆꯝ ꯆꯝꯕ ꯐꯤꯔꯣꯜ ꯈꯔꯒ ꯄꯤꯕꯤꯔꯝꯃꯨ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯄꯥ ꯏꯁꯤꯡ ꯅꯤꯡꯊꯧꯅ ꯇꯥꯏꯕꯪ ꯃꯤꯅ ꯆꯥꯕ ꯐꯪꯅꯗ꯭ꯔꯕ ꯍꯥꯎꯔ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯄꯥ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯃꯃꯥꯛ ꯅꯨꯄꯥꯅ ꯁꯦꯠꯅ ꯏꯅꯅꯕ ꯃꯐꯤ ꯃꯔꯣꯜ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯒꯤ ꯋꯥꯔꯤꯗꯨ ꯇꯝꯂꯒ ꯂꯣꯛꯂꯧ ꯂꯩꯃꯅ ꯃꯄꯥ ꯑꯅꯤꯗꯨ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯀꯔꯝꯕ ꯄꯨꯈ꯭ꯔꯤ, ꯈꯣꯡꯕꯥꯟ, ꯄꯥꯠ, ꯒꯨꯍꯥ ꯀꯔꯝꯕ ꯃꯐꯝꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯄꯥ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯀꯗꯥꯏꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯤꯕꯒꯦ ꯍꯥꯏꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯄꯥ ꯑꯅꯤꯃꯛꯀꯤ ꯃꯃꯤꯠꯇ ꯁꯅꯥꯒꯤ ꯊꯝꯕꯥꯜꯅ ꯐꯨꯒꯥꯏꯅ ꯄꯤꯛ ꯊꯟꯅ ꯁꯥꯠꯂꯤꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯄꯥ ꯑꯅꯤꯃꯛ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯏꯁꯤꯡ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯅꯤꯗ ꯍꯥꯏꯔꯛꯏ, ꯏꯆꯥꯁꯥ, ꯁꯅꯥꯒꯤ ꯊꯝꯕꯥꯜꯅ ꯄꯤꯛ ꯊꯟꯅ ꯁꯥꯠꯄ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯦ꯫ ꯃꯁꯤꯗꯒꯤ ꯇꯥꯎꯊꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯆꯥꯁꯥ꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯐꯝ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨꯗ ꯃꯆꯥ ꯑꯅꯤꯗꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯏꯗꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯐꯪꯂꯒꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯃꯐꯝ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕ ꯀꯔꯝꯕ ꯄꯨꯈ꯭ꯔꯤꯗ ꯁꯥꯠꯄꯅꯣ ꯍꯥꯏꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯛꯄꯗꯒꯤ ꯏꯁꯤꯡ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯒ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯧꯐꯝ ꯁꯥꯠꯐꯝ ꯑꯗꯨ ꯇꯥꯛꯂꯛꯏ꯫ ꯏꯆꯥꯁꯥ, ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇ꯭ꯔꯦ꯫ ꯑꯁꯨꯝ ꯆꯠꯂꯨ, ꯑꯗꯨꯒ ꯐꯧꯔꯥ 3 ꯂꯣꯝ ꯄꯥꯛꯄ ꯊꯧꯗꯨ ꯅꯨꯡ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯃꯤ ꯌꯥꯝꯅ ꯇꯣꯏꯅ ꯀꯨꯝꯕ ꯃꯥꯟꯗꯕ ꯍꯤꯗꯦꯟ ꯇꯥꯐꯝ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯊꯧꯗꯨ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯂꯦꯞꯂꯒꯅꯦ ꯍꯥꯎꯔꯩ ꯅꯣꯡꯄꯣꯛ ꯄꯥꯡꯕ ꯔꯣꯝꯗ ꯌꯦꯡꯉꯨ, ꯐꯖꯔꯕ ꯂꯣꯏꯕꯤ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯃ ꯎꯒꯅꯤ꯫ ꯆꯤꯡꯗꯨꯝ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡꯗ ꯍꯩ ꯂꯩ ꯄꯥꯝꯕꯤꯇꯅ ꯊꯜꯂꯕ ꯁꯨꯛꯂꯕ ꯎꯃꯪ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯅꯤꯝ ꯃꯆꯨꯒꯤ ꯏꯁꯤꯡꯅ ꯄꯤꯛ ꯊꯟꯕ ꯊꯝꯕꯥꯜꯅ ꯐꯨꯒꯥꯏꯗꯨꯅ ꯁꯥꯠꯂꯕ ꯐꯖꯔꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜꯁꯤꯡ ꯑꯗꯣ ꯌꯦꯡꯕꯗꯗꯤ ꯏꯆꯝ ꯆꯝꯕ ꯃꯥꯟꯖꯕꯅꯤ, ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯉꯥꯛꯇꯅꯤ꯫ ꯌꯦꯡꯕꯗꯅ ꯑꯆꯝꯕ ꯊꯝꯕꯥꯜ ꯃꯥꯟꯕ, ꯑꯗꯨꯒꯅꯦ ꯂꯩꯈꯣꯛꯇꯒꯤ ꯍꯦꯛꯇꯠꯄꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯣꯟꯒꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯇꯨꯔꯦꯜꯁꯤ ꯇꯝꯅ ꯈꯣꯡꯂꯝ ꯃꯆꯥ ꯑꯃ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯆꯦꯟꯊꯩ꯫ ꯃꯗꯨꯒꯤ ꯈꯣꯡꯂꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯇꯥꯎꯊꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯆꯥꯁꯥ꯫ ꯏꯁꯤꯡꯒꯤ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯅꯤꯗꯨꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯧꯐꯝ ꯁꯥꯠꯐꯝ ꯇꯥꯛꯄ ꯂꯣꯏꯔꯕꯗ ꯃꯄꯥ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯕꯨꯅꯤ ꯏꯆꯥꯁꯥ, ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯣ ꯄꯥꯛ ꯍꯦꯛꯇ ꯍꯦꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯄꯨꯈ꯭ꯔꯤ ꯅꯠꯇꯦ, ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯁꯥꯟꯅꯐꯝꯅꯤ꯫ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯅꯅꯦ ꯂꯤꯟ ꯈꯥꯔꯧ ꯒꯣꯝꯚꯤꯔꯅꯆꯤꯡꯕ ꯃꯍꯨ ꯆꯦꯟꯕ ꯃꯤ ꯆꯥꯕ ꯏꯁꯤꯡꯒꯤ ꯁꯥ ꯀꯌꯥ ꯑꯣꯟꯗꯨꯅ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯅꯦ ꯉꯥꯛ ꯁꯦꯜꯂꯤ꯫ ꯇꯥꯏꯕꯪ ꯃꯤ ꯆꯪꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯦ꯫ ꯇꯥꯏꯕꯪ ꯃꯤ ꯍꯦꯛ ꯆꯪꯕ ꯎꯕꯗ ꯃꯤ ꯆꯥꯕ ꯁꯥ ꯑꯣꯟꯗꯨꯅ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯅ ꯃꯤ ꯆꯪꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯦꯅꯦ ꯏꯆꯥꯁꯥ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯅ, ꯑꯗꯨꯗꯤ ꯏꯄꯥ ꯏꯕꯨꯡꯉꯣ, ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯅ ꯀꯔꯝꯅ ꯍꯦꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫
Macha anigi maksilaba maithongdu yeng mapa leibak ningthongna momon nokna yengjaduna hairi. Karigi wari sasa ipana soidana takani. Se ipa take munna taro. Hairiba pukri adugi manakta asi haibong pambi ama hobuni. Namit na singna heloi sing adu uhandana asi haibong pambi adugi marumda lolo. Heloi sing adunane oning ba mahu panba jiba onduna sanaringai aduda khudong chaba ama yengduna khulai thuna makhoi tarek ki manungda ama phagadabani. Amabu hek phaba ngamlabadi karisu khudong thiba thoklaroi. Isa singna apamba adusu phanglagadabani. Adugane karigumba phana namba honaruba phaba sungam hogdaba thoklabadi heloi sing adugi makhutta thawai mangduna makhoi gi machinjak oigani ko isasa. Asumna macha singda sanagi thambal haufam satfam takpiramlaga mapa anidu mangkhre. Nonga le ningthem gi damakta thambiramba phirol tara matheldu ubada ningthem ingak ngakladuna magi nupi aniduda kadaidigi karamna laururibano haiduna hangbada ngarang ahing mapa ningthongna sanagi thambal satfam takpirambana chingba pumnamak amata sithadana tamlammi. Pau adu tabada ningthem haraubana loikhre. Aise achamba mi amadi oidredana. Aigi taloi nupi ani si leiringai kaidongnungdesu mina lakjaba ngamlaroi. Asumna mabukningda khanjai Ishorna aibu nungai yaifana palu haiba matamdu yorokle. Aigi ima asonbise amuktangdi lempana pija pithake haiduna matam kayagi mamangdagi ningjarakpa adu hojikti thunglagadore. Asi hainasu ningthem mapukningda khanjai. Adudagidi machin maya sengba loiraduna iru maithajare. Furit phajom ahanbadu sechin jaduna tara chaklendu chanabagidamak phamthare. Adubune mama asonbidu ningsinglubada tara mathelukoi maru ama phawba hukpa ngamdana leire. Mawa mapuroibagi matawdu uraga loklok leimana kari tawrabage haiduna hangjaraki. Ningthemna asumna khumlaki. Ibema ima asonbidugi khalubadane ai chaba ngamdabani. Kuire kari charamgadaba ai khangdre. Laikai panduna amada hangduna hangnaragani haibasu laite. Loklok leimana hairaklammi. Imagi damaktadi kari amata nungsa thebirugano. Ibungo luk habado hobiro. Masiga manaba chagluk ama semjaduna mitna kuppada nanaina imagi damakta thinjarukige. Asi haina hairamlaga loklok leimadu lam khunu ama onkhre. Loklok leimana chawkhraba chagluk adubu pisak pikna khutum maktang pikna yomle. Aduga loklok leimana onba lam khunu aduna machin na chiktuna hanglaba atiyada nungsit ka yangba manana yangna paiduna manembokki tara lukoi thinba chatkre. Ningthemgi khangpok sangda hek yauba matamda lam khunu adu hanagi phibam aduda mauna ha ama onthokduna pikhraba chak mayamdo phajana chawna sindokle. Ningthemgi mama lukhrabidu numit kayani chada thaktana lelakpana amadi machagi mawa mapau tadabana anabi ama onduna phamungde hiptuna leirami. Taibang mi pumnamakna ubada sumhatnarabi maunaha amana tara chakyom puduna changlakpadu ubada mema ingak ngakre. Manembukki mapukningi wadu khangnaduna loklok leimana thokriba thogdok adugi matangda wari pumba mathang tamlabagi matungda ima aina namau ahanni aduga namau yaimana nachanupagi seba tahori. Asi haiduna tara chakyom adu pijarami mamaugi waridu tabada mema haraubana loikhre. Masado khangkhan kangkhalaktuna phamungdagi haugallaktuna mamaubu jejek konduna tekta kaidanane sanagi thambal adu hekpa ngamba oirau haiduna yaifa thaujal pibiraki. Macha achangba poktuna afaba mamau phangbadagi lairabi lukhrabi adu miyobana chaba phangnadraba khoyum laigi tara mathel mabuk pena chaba phangjakhi. Manembu tara lukoi mabuk thanna pijaramlaga loklok leima tanna amuk hanna mapuroibigi manakta lam khunu onduna pairakledo.
ꯃꯅꯦꯝꯅ ꯍꯔꯥꯎꯅ ꯇꯔꯥꯃꯊꯦꯜ ꯑꯗꯨ ꯆꯥꯍꯧꯕ ꯑꯃꯗꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯔꯛꯄ ꯑꯗꯨ ꯂꯣꯛꯂꯧ ꯂꯩꯃꯅ ꯅꯤꯡꯊꯦꯝꯗ ꯇꯝꯂꯝꯃꯤ꯫ ꯃꯁꯥꯅꯧꯒꯤ ꯄꯥꯎꯗꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯄꯣꯛꯆꯃꯟꯒꯤ ꯃꯍꯩ ꯆꯥꯕ ꯐꯪꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫